Manipur THOKLIBA IRANG asi LOISHINBADA AMADI PHURUP MASHEL gi MARAKTA Machil-Manao Oibagi Leepun Amuk Hanna SAGATNABA HOTNABADA Manipur Scout Guide Nasu Achouba Thoudang Loubiyu HAINA Manipur gi Governor ANUSUIYA PHONGDORAKLI Wafam asing Manipur State Bharat Scouts and Guides na sinduna Imphal gi Rajbhavan da pangthokpa tarasuba Governor Rally Raja Puraskar yenthokpagi thoramda mahakna phongdokhibani Manipur Lengak Education Minister T.H. Basanta Kumar Tamenglong Assembly Constituency gi MLA Janghemlung Panmei amadi Statasigi Scout amasung Guide sing yauna pangthokhiba thoramaduda Governor ANUSUIYA hai Scout Guide ki pandamda Khunai amabu achumba amadi afaba maikeida pubagi wafam yawba maramna Lamdam asida tangdu laitaba phibam amuk hanna puraknaba honabada Scout Guide singgi Achouba Thoudang lei matang asida aikoi amato oina thabak tawminarabadi haujik thoklibba issue asi matam chupagi oina waroisin purakpa ngamgani Manipur Scouts amasung Guides na lamdam asigi naha singbu achumba lambida lamjingduna manglomda changsinaba Thoudang louhaningi THOKLIBA IRANG asina maram oiraga lamdam asigi fazaba masak pumnamak nauhongna saganaba honabada pumnamakna mateng pangminasi Afaba kunai ama samgatpa haibasida afaba mi leitaba yaroi madugi Thoudang adu Scout amasung Guide singna lauduna Manipurda nungsi chanana hingminabagi anouba mayol ama chonghanaba honaminasi haina Governor ANUSUIYA makhatana phongdokhi मैं मणिपुर स्काउट और गाइड से आग्रह करना चाहूंगी कि वे युवाओं को प्रगति और समृद्धि के पथ पर आगे बढ़ने के लिए प्रेरित करें और मणिपुर राज्य में शांतिपूर्ण माहौल बनाए और ताकि मणिपुर जो स्टेट है एक ब्यूटीफुल स्टेट के रूप में माना जाता है। यहाँ की जो संस्कृति है, यहाँ की सारी अपनी आध्यात्मिक और तमाम कल्चर को यहाँ की कला है, जिससे हम उस सारी चीजों को और इस मणिपुर स्टेट को और हम दूसरे प्रदेश की तुलना में और आगे बढ़ाने के लिए हम सब लोग आगे आए और संकल्प ले कि ये तमाम चीजें फिर से पुनः हमारे प्रदेश में शांति स्थापित हो जाए और सब लोग अपने अपने कार्यों में अपने कर्तव्यों में आगे बढ़े। यही मैं शुभकामना देती हूँ। Thauramadu saruk yakiba Manipur Lengak Education Minister T.H. Basanta Kumar na hai school tamlingaida mahaksu Boy Scout yauraki madugi experience singadu ngasi fawba kawba ngamde Boy Scout yauringai matamda takpi tambirakiba self discipline afaba thabak thoram pangthokpa khunai gidamak angamba thakta thabak tawba amadi afaba miyoiba ama oigadabani haiba wafam singadu ngasi fawbada adumak kanaba phangli Kunai asida afaba migi masing hangadhange hairabadi Scout ki movement asi hena mapangal kalhanba mathau tai haina Minister Basanta Kumar na makhataki. What is the spirit of Boy Scout? To do good, duty to God, duty to others, and duty to the self. Self-discipline already, other duty to share. But duty to God, duty to others, and duty to self says. Be a good human being. You know, in the world today, there are all kinds of people, good people, bad people, but we should make an effort to increase the number of good people. Madhu, Scouts and Guides, movements in the Madhu contribute to make this world a better place.